Akisbani Imphal Nolini Devi na pau pajari ahan bata madu ipa pau North East Regional Sports Week ngarang Imphal da losin kre Manipur na overall team champion oire Mukhyamantri Ngangbam Birena Cancer Hospital sanaba sengwat sagal ibasing yangsin kre amashung Rashtrapati Ramnath Kovind na ngasi Guwahati da North East Festival losin bagi thauram da charuk yakani North East Regional Sports Week ngarang Imphal ki Khumulampak Sports Complex da losin kre Bharat na ningtamlakpa sahi 63 suba Azadi ka Amrit Mahotsav thauram ko mari lenana Sports Week asi pangthokpani Sports Week asi Rajya Youth Affairs amsung Sports Bibhag na North Eastern Council gi sentang makha da pangthokpani Mamang thagi kunipan da ki hokiba sana khotnabagi thauram asida Sikkim yauna awang nungpoki Rajya taret ki sanaroi singna akhanaba masana archery badminton boxing football amasung table tennis da athoi ehin tanaki Loisinbagi thauram da saruk yakiba Rajyapal Lagani sanna asigumba Sports Week ama mai pakna pangthokpagi damak Youth Affairs and Sports Bibhag pu thagatpa phungdokhi mahakna hai mioi amana leptana honarabadi thabak khudingmak mai pakpa ngamgani Maramaduna sana khonabagi lamda takaman phangi hairabadi toina practice tawbagi tangai phadaba lei Rajyapan hai Sports Week pangthokpa asina awang nungpuk lamdamda sana khonabagi ithil pibaga loinana haithoi singthoiraba sanaroi singi magun uthokpa ngamlagani Thauram tu saruk yakiba Mukhyamantri Ngangbam Birena handakta Rajya sigi sing amasung tampaki mafam kaya da satuna miyang ko haktingnana unaduna Rajyapan na wari sanakiba adubu thagatpa phungdorakli Mahang hai Bharat na ningkha tamlakpagi sahi 63 surakpaga loinana awang nungpuk lamdam amata oirakli Sports Week asida Manipur na overall team champion lore Assam na first runners up amasung Nagaland na second runners up tare Manipur na sanaki kunthani thoi lupagi 18 amasung senjang gi taret yauna punna takaman 98 phangki Loisinbagi thauramda Kendra gi Griha Rajya Mantri Ajay Kumar Mishra, Rajya gi Youth Affairs amsung Sports Mantri Govindas Konthokjamna chingba charuk yakhi. Mukhyamantri Ngangbam Birena Cancer Hospital sanaba semgatliba mafam yangsinkre. Twitter da thagatpa warol amada Mukhyamantri na hai hospital asi PPP model da semgatlakpani. Atuba matamda hospital asi saba loituna Rajya sigi oijaba Cancer Hospital ama leidagani. Hospital asida malem thagi layeng bagi khudong saba sing panghalagani masina miyamna atai Rajya singda satuna layeng bada sangliba matam amadi sel chauna kanbangam lagani Sri Hijam Lenin Singna Manipur gi Advocate General oide Rajya Sarkar gi Commissioner Law na thokiba cherol amana mamang thagi kunmanga dagi Sri Hijam Lenin na Advocate General Manipur gi thabak puba haure haide MPCC ki President K. Meghachandrana Waithauda Sagaliba Trans-Asian Highway ki Ningkhaidaba Retaining Wall ki Phibam yangsinkre. Yangsinbagi thauramduda Sri Meghachandrana Manipurda Trans-Asian Highway sengbat sagaliba adugi Phibam adubo nungnangba phongdokhi. Mahangna hai Imphal dagi Myanmar phauba Trans-Asian Highway semliba asigi quality mari leinaba singna amuk hana yangsinbagi tangai fadaba lei. Handakta Waithauda nongna saba retaining wall ningkai kiba asi yamna laibak thibani Manipur da ngarang phawbada COVID vaccine dose lakunipan lising nipunipan chatruk yangkai manga kapkhre masigi manungta ahanba dose da lak tara manga lising yangkai taret hena anisuba dose da lak tara nithoi lising taruk hena kapkhre hauji phawbada precaution dose lising marphumari chatruk tara humdoi kapkhre Manipur da hauji COVID ki active case taret khaktang ngaide masigi manungta home isolation case ahum yauri ngarang mioi cha Manipur manga test tawbada kangpok pidagi mioi ama positive oikibaga loinana positive oiba apunba masing lakama lesing kuntra taret chani kuni thoi sure masigi manungta mioi lakama lesing kuntra manga chupna marphutara manga naba phakre aduga mioi lesing ani chama kunna lekhidre Bishnupur Police Commando amasung PGCI na Tidim Lambi gi Torbung Bazar dagi mioi ani kani kilogram taret makha henbaga loinana fare hairi
ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯖꯤꯂꯥꯗꯒꯤꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯔꯥꯁꯇ꯭ꯔꯄति ꯔꯥꯝनाथ ꯀꯣꯕꯤꯟꯗ ꯑꯁꯥꯝꯗ ꯉꯔꯥꯡ ꯊꯨꯡꯂꯔꯦ ꯔꯥꯁꯇ꯭ꯔꯄतिꯅ ꯇꯥꯃꯨꯜꯄꯨꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯕꯣꯔꯣ ꯁꯥꯍꯤꯇ꯭ꯌ ꯁꯚꯥꯒꯤ ꯂꯣꯏꯁꯤꯟꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯕꯣꯔꯣ ꯁꯥꯍꯤꯇ꯭ꯌ ꯁꯚꯥ ꯑꯁꯤ ꯕꯣꯔꯣ ꯖꯥꯇꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯂꯤꯇꯔꯦꯔꯤ ꯕꯣꯗꯤ ꯑꯃꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯔꯛꯄ ꯁꯥꯍꯤꯇ꯭ꯌ ꯁꯚꯥ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯔꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ngasi numidangwairam Guwahati da pangthokpa North East Festival loisinbagi thauramda Rashtrapati saruk yakani festival asi donor mantralayna sinbani Pradhan Mantri Narendra Modi amasung Denmark ki mapang Mette Frederiksen na ngarang Copenhagen da lebak ani ki oiba wafam sing khanakre lujingba ani na lebak ani ki Green Strategic Partnership ki phibam su yengsin ki Sri Modi Europe lebak humgi khongchet manungda ngarang nungtil Denmark ki konungda thungkhibani mahakpu Denmark ki Pradhan Mantri na airport okhi lebak ani ki mihut kangbugi thakta wari sanaba loiraba tungda punna pangthokpa paugi mifam amada Sri Modi na hai Bharat amasung Denmark na ganatantra gi magun chapchana khangna thabak tawri mahangna hai English ani kungi October da pangthokiba India Denmark Virtual Summit da lebak ani gi mari asibu Green Strategic Partnership ki thakta thongki Renewable Energy Health Ports Shipping Circular Economy amasung Water Management yauna tungan bilam singda singta ningai oina phagalakpada Pradhan Mantri na thagatpa phongdokhi mang hai Bharat da hojek Denmark ki company sani henpana tungan bilam singda thabak tawri Pradhan Mantri na ngasi Denmark ki Pradhan Mantri ga loinana anisuba India Nordic Summit ta saruk yakani mifam asida Iceland Finland Sweden amasung Norway ki Pradhan Mantri sing saruk yakani Pradhan Mantri gi aroiba khongchat ta ngasi Paris ta chatkani amasung Rashtrapati Emmanuel Macron ga unagani China ki konung Beijing da COVID-19 laichat sandorakpadagi miyam mikup nahum singna leihanna bakhangan khre Sahar atuda laichat asi hengkalakpadagi lagliba numit humni asida sahar asigi maruiba administrative district taramathoida paktaknana round ahumlak test tawnaba sarkarna khangan khre mamang thagi kunithoi dagi Beijing sahar da anoba case samri yankai thengnaki masina marum oituna sahar asida leiba school restaurant amati miyam tinpham sing thingjin khre Wuhan sahar da covid laichat thokraba matung lebak atuda zero covid thausil thamnana ba saruk ama oina China sarkarna covid test toina pangthokli marak asida lockdown thamliba Shanghai sahar da covid na maram oituna sire haina mokte thamluba mioi ama hingalakpadagi hospital atuda makhatana layengli hiramasiga mari leinana mioi manga wahang pahung sathakre hairi ngasi phongpa pause singi maroiba pausingi damak hauze Wahengbam Rajesh leire Rajesh Thagachari Nolini Itki suti oikibana jingi jila sinda phongba pauchi natuna Imphal pauchi amta phongnadre Churachanpur phongba Maswana Thar amasung Manipur Express da Mukhyamantri Nongthomam Biren Singna Jennings Hospital da ICU hub sangakre habisna an headline tori Nagaland Assembly da NPF ki Kujo Lujo Nenuna NPF ki legislature wing leader oirgani habisna Tamenglong da phongba di chamgi an headline oiri Policy Hills Hornbill Express su phongri Tamenglong Times na Yumbu Manipur na North East Sports Wiki champion oire haina ahan headline tori Jilas da phongba ganphiu meldana police custody da mioi ama laiki da badigi matang da protest sathakre habisna ahan headline tori Policy Tamenglong Times ki ani sub headline tori Sarkar na pandrun leiba advertisement singi bill pithoklagani haina thajaba pirakpadigi Manipur media na sarkar ki paw boycott torambadu handokre haiba paw senapati da phongba Hills Hornbill Express ki ahan headline tori Pausi asida maugeti nupi ama brown sugar loina na fare haibasina ani suba headline tore Nagaland da NDPP amasung BJP ga adumak makhata na alliance oimina kigni haiba paw di chamda ani suba headline tori Russia gi President Putin na me mapanda Ukraine gi matakta official oina war lauthoklaba yai haiba paw ama ganphiu mel da phongli PNCM amasung local doctor singna ngamkhai kul bazorda lemna language camp pangthokre haiba paw ma Hills Hornbill Express ta phongle Nolini Thagachari Rajesh aroibada maroiba paw amukhana
North East Regional Sports Week ngarang Imphal da loisinkhre Manipurna overall team champion oire. Mukhyamantri Nongthombam Birena Cancer Hospital sanaba senggot sagalibasing yengsinkhre. Amishung Rashtrapati Ramnath Kovindna ngasi Guwahati da North East Festival loisinbagi thauramda charuk yakani. Paulojare.